Ngasidi matam kuirebagi matungda live ama lakchariba live se mayamda wafam khojitang share tawjage haina live ama thajarakpani chinaw mayam do khoi nusijaraba aigi channel sibu support tawbiba mayam lakpiraga wafam khojitang myangi wafamda share tawjage dunai live se thajarakpani chinaw mayam kana kana leige mayam punamak kuire aina video live laktaba YouTube siga live se laktaba ai chahi ama maya pharam mani live laktaba ngasidi live lakchariba ni wafam khojitang myangi wafamda thamjage haina Laisram Ravi. Hello Laisram Ravi lae mayam live khojitang share to view live share to view haijabadi wafam khojitang myangi wafamda thamjage ai Nab gaming ai khurumjari Before bro, hello madam, namaste. Before bro, Meghalaya. Before bro, namaste. Meghalaya की तंत्रा. कैसे हो? Ichinaw mayam channel sibu support to biba ima papung ibung yupa amade nusijarba marup mayam punapu ama maktada pari mom channel le kai khumna ba uchari ikai khumna jari ngasi na live lakchari base mayam da wafam khajitang thamjage na live se thajarakpani Before bro na खाना पीना हुआ. Before bro ho gaya bhai ado akhoi ichinaw Lansana thangjam sai sit hi. Hello Lansana thangjam mayam punamak yaragadi live se khajita share to view kuire aina sumaina live se MSD Singh bit khara pagal labo isima. Mittugi matangdasu haijirake MSD inaw ado aina live lakcharibase wafam khara myangi wafamda share tawjage aina live se lakchabani chinaw mayam Pawnam thoi yai phare Saham thoi bi hi. live khajita share to bi chinaw mayam Chenglei na ise sonia bu kuire udaba kuire khurumjari. hoi khuramjari inaw nungsibi keno tawbani aise live su thadaba yamna kuire do ngasi wa khara su leiraba aduna live tharaga wa khajitang myangi wafamda thamjage aina live se thajarakpani abako Tum sanjit singh mitra rawa parbo ichandu. Ibung mitki matangda ai video yangna semnabo hotnajarake adugi matangda myangi wafamda nungsijarba ima pabung myam amanasu phone yamna tawrei aingonda ibung yupasingnasu phone yamna tawrei kamai tawri kedawri hangakpa video da pau do hapiro aine hapjarake Mayam sigi maming je dum da har ka hamme mina welcome to ise ko. Mani to kana no. Mutun sanjit singh mitra na ba parbo ichanbu. Mutum Sanjit ibung khurumjari dum hairo. khurumjari mayam punang pu khurumjari Manau to mi maibam jai fare. yai phare manaw tumbi Pari hai. De chenglei na se narabo na kai narabro nabanate chinaw mayam ibung yupai chinaw mayam ai video se live tharai base wari khajitang myang famda share to ge aina live thajarakpani nate ai di hojai asam gi hojai harba mafam du bani welcome to singang gi no jen ta nawre mi ai fare yai phare mayam puna mak live se khajite share to bio myang famda wafam khajitang haije ge aina ngasi live se thajarakpani chenglei es si ai nu pani noksale ado wari se haura se aro chinaw mayam live se kari tharai no abese mi se khajatang yam gi sene ko mi chani chahum la ki sanu aduga wari se haijerge hojing mi 84 sure member la ise mum layang bro layang budugi matang dasu ai hapjarake ado hojiki oine live thajare bese maru oine kari gi live tharai no abese ase me angi afamda maru oine ina live tharai bese kari gi no abado haijerake live se khajitang share to biraga hojing mi cham sure mi chama khare hele mi chani khare helakpa matamda aduge isung wafam se hodok charage ko na tragadi hanjan sum hai le gade myam su taning o yabako aduna live thare se karigumba important wari ama leibadagi live se thajarakpani aina live thare se karigumba important wari ama leibade live se thajarakpani aba aduna mayam live se khajita share to view 미오이브는 시버제 찐나 시에버도 너 mayam suloi khangam ngani ko
ꯃꯤꯅ ꯁꯤꯕꯁꯦ ꯆꯤꯟꯅ ꯁꯤꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯕꯁꯦ ꯃꯅꯤꯁꯅꯥ ꯁꯤꯡ ꯌꯨꯝꯗ꯭ꯔꯣ ꯃꯄꯥꯟꯗ꯭ꯔꯣ ꯑꯩ ꯌꯨꯝꯗꯅꯤ तनु थांगजम सेट हाय है दिखें सेट हाय है दिखें चंद्रपति सिंह असम कसार ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤ ꯑꯁꯥꯝ ꯀꯁꯥꯔꯗꯒꯤ ꯅꯠꯇꯦ ꯑꯩꯗꯤ मा से होंगे ꯑꯣ ꯀꯁꯥꯔꯗꯒꯤꯅꯤ ꯍꯥꯏꯔꯣ ꯍꯣꯏ ꯀꯁꯥꯔꯗꯒꯤꯁꯨ ꯃꯌꯥꯝ ꯑꯃ शरद निखोजम हाय चन ꯍꯦꯜꯂꯣ नहीं ममानब हिंगे सीनियर ता एकदम अखोगी मको इंबा ब्लॉक चोंगो दमाइना कांगो ngasi नते Facebook khangde YouTube khangde akhona social media pairibase social media pairibasidasu yamna usit thoidana bed comment torokpa myam ama leiko ado khoi kaisu khanbide bed comment toropane ana adubu usit thoidabagi khara limit landhoragadi akhoi tumina leiba yabra ichinau mayam aina Facebook ta live ama su thajagi bani miyoi ba se landaba kana so leite ko landaba ngamba mi kanam so leite lan ba ise khanghodana lan khiba myam amsu yauri ko ado lan khare haina masagi marando khangba adubu kauri yamna lanja kharaga su aina lan kharaga su lan kharena isagi iran sebu accept toba ngambado adu matik chaba kaureba adu natabida lale haiba khangna lale haina khangna mangak haigatlaga lamket lam hairagadi adudi kai tawam thoi chinau mayam मी मैम लाइक वेलकम तो विषय ना mayam शरद punamakku निखोजम welcome हाय tawjari चन tamo सकिया welcome पौमई हाय इन्हें hello sakiya बिफोर ब्रो दीदी मेरा मैसेज नहीं देखा ओ देखेगा बिफोर ब्रो भाई कुछ अंगम बात प्रेमावती कर रहा देवी था सत्री करो लाइंग इनोबू चलूरा हंजरए तेरी मोहम्मद मोतीम हक्संग मी चनी फरबोई हेले से हुजिक अदो आई वरी से हौदोंनबा मोहम्मद हौजरगे मोतीम को हक्संग फरबोई से हक्चांग दी केम प्रॉब्लम लेते मीट की खतंग नुंगाइतबगी कोई वारीनी कमई ngaiba ngamdre he aluba pau ise चंद्रवती सिंह डायमंड टीवी चैनल चंद्रवती ओ डायमंड टीवी दा oh भाई diamond tv da phangnaba yam nungsi mayam punamak kuire aisu live ka thajadaba ko ngasi live tharai se khara su nungaitaba khara su लांचोइबा pendaba लांचेनबा ado नेने ichinau mayam da amadi leiba aigi marup singda ibung yupa singda wafam khajitang share tawge na video se semjarakpani adusu video ina sembagi tanja khatang sadabana video semjaraktabani live oina सराय thajarakpani सेम नरसिंहना हारिबा इतै मबु उबसे यामना नुंगाइये हौदी नाहाकी ममांगदा कमेंट अमा पिजखिबनी लमके लमहाइबिगी मतांगदुनी खुरमचरी से hoi फ्रॉम नरसिंह thagachari सराय सेम aduni lamket lam haibi haibase matang matam la agadi अरे मैं हमना ming कई dusu मतांग sapsana हाइबी रोय haidorakane aba aina lamket lam hairido kana no haibodo sapsana adu da ming dusu haidorakane aba do chino mayam punamak aina ngasi live thajara ibase aina ngasi jo bhawda video YouTube amadi Facebook ta thagalakpa video reel any mayang yafamda upload torakpada ngasi jo phawda mayamna mit naba amadi mayamda ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤ ꯑꯣꯏꯕ ꯆꯣꯞꯊꯒꯗꯕ ꯊꯕꯛ ꯑꯃꯇꯪ ꯑꯩꯅ ꯇꯧꯈꯤꯕ ꯎꯕ ꯌꯥꯎꯕ꯭ꯔꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯈꯪꯅꯔꯕꯅꯤꯅ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯌꯨꯇꯨꯕꯇꯅꯦꯕ ꯐꯦꯁꯕꯨꯛꯇꯤ ꯑꯩꯅ ꯍꯟꯗꯛꯇ ꯊꯥ ꯑꯃꯅꯤ ꯁꯤꯒ ꯆꯪꯁꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯐ꯭ꯔꯦꯟ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯄꯨꯊꯣꯔꯛꯄꯁꯤꯁꯨ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ama hozai hozai gobimpurdagi miyoi amana adusu ai ming matha loina haigrabani mamangi aigi Facebook ki live ta ado mana kaiguma soikhiba lankhiba leiragasu ado aina ngakpi bagi mauna tanja pi khibani aina pi khiba matam duba ma kaisuma hairaktere adugi matungda mana phone tawraga amabu hairasu magi nupi duna jamna haigatlaga usi thoidana wahi wata sijannarakpa adugumba kaya amasu leire aidi social media na aigi friend ni social media paire haina views khara pambagi tamakta social media da photo video post tawri haina mai nupi dune ona hairei mai nupi do kanano haibado adu soi maming matha loina hairakani social media power kyam leirana ka hai aduna karino haibadei chinau mayam akhoi Nepal chalui mit layeng bagi Nepal chalui baduda
नेपालꯗꯒꯤ ꯍꯜꯂꯛꯑꯒ ꯏꯟꯗꯤꯌꯥ ꯕꯣꯔꯗꯔ ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯂꯥꯟꯊꯣꯔꯒ ꯏꯟꯗꯤꯌꯥ ꯕꯣꯔꯗꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯃꯣꯅꯤ ꯉꯥꯡꯉꯣꯝꯅ ꯑꯃꯗꯤ ꯑꯣꯇꯣ ꯋꯥꯂꯥ ꯃꯣꯏ ꯃꯌꯥꯝꯅ ꯏꯟꯗꯤꯌꯥ ꯌꯧꯔꯛꯄꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯍꯦꯛ ꯂꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯏꯔꯝꯗꯝ ꯌꯧꯔꯕꯅꯤꯅ ꯅꯨꯡꯁꯤꯕꯗꯒꯤ ꯏꯟꯗꯤꯌꯥ ꯖꯤꯟꯗꯥꯕꯥꯗ ꯍꯥꯏꯅ ꯑꯣꯇꯣ ꯋꯥꯂꯥꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯅꯁꯨ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅ ꯒꯗꯔ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣग ꯑꯃ ꯇꯧꯔꯦ ꯏꯟꯗꯤꯌꯥ ꯖꯤꯟꯗꯥꯕꯥꯗ ꯊꯥ ꯖꯤꯟꯗꯥꯕꯥꯗ ꯍꯦ ꯖꯤꯟꯗꯥꯕꯥꯗ ꯔꯍꯦ ꯒꯥꯏꯅ ꯃꯥꯅ ꯁꯅꯤ ꯗꯦꯋꯥꯜ ꯑꯦꯛꯇꯤꯡ ꯇꯧꯕꯗꯨꯒ ꯑꯩꯅ ꯑꯁꯨꯝ ꯅꯣꯛꯑ ꯅꯣꯛꯑꯒ ꯂꯩ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯀꯩꯝ ꯇꯧꯕꯁꯨ ꯂꯩꯇꯦꯕ ꯑꯗꯨꯗ ꯍꯣꯖꯥꯏꯒꯤ ꯒꯣꯕꯤꯟꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕꯁꯤꯅ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯤꯡꯍ ꯀꯣ ꯃꯍꯥꯛꯁꯦ ꯕꯤ ꯑꯦꯁ ꯑꯦꯐꯔ ꯁꯤ ꯑꯥꯔ ꯄꯤꯔ ꯑꯃ ꯑꯣꯏꯕꯅꯦꯕꯀꯣ ꯃꯥꯅ ꯀꯃꯦꯟ ꯑꯃ ꯇꯧꯔꯦ ꯌꯥꯝꯅ ꯐꯖꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯗꯕ ꯃꯆꯟ ꯃꯆꯥꯗ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯛꯑꯒ ꯀꯃꯦꯟ ꯇꯧꯔꯦ ꯅꯣꯏ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯜꯂꯦ ꯍꯥꯏꯅꯀꯣ ꯅꯣꯏ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯜꯂꯦ ꯕꯦꯠ ꯀꯃꯦꯟꯒꯤꯗꯤ ꯑꯩ ꯀꯩꯝ ꯈꯟꯕꯤꯗꯦ ꯃꯥ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯣ ꯃꯥ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛ ꯊꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯄꯤ ꯏꯉꯥꯡꯗ ꯃꯤꯒꯤ ꯃꯃꯥꯗ ꯃꯤꯒꯤ ꯃꯆꯟꯗ ꯃꯥꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯉꯥꯡ ꯉꯥꯡꯉꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯦꯗꯤꯌꯥꯁꯤꯗ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯨ ꯍꯥꯏꯖꯗꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤꯒꯤ ꯃꯤꯡꯊꯣꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯤꯡꯊꯣꯟꯗꯣ ꯍꯥꯏꯔꯛꯑꯒ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯔꯦ ꯄꯤꯊꯣꯛ ꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯅꯪ ꯁꯦꯡꯗꯣꯔꯛꯑꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯤꯕꯁꯨ ꯂꯩꯇꯦ ꯑꯁꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯃꯥ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯇꯧꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤ ꯑꯩꯈꯣꯏ ꯗꯨꯁꯃꯟ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯃꯒꯗꯤ ꯅꯣꯏꯒꯨꯝꯕ ꯂꯣꯏꯁꯤꯟꯕꯁꯦ ꯀꯔꯤꯅꯣ ꯑꯗꯨꯝꯕꯩ ꯀꯩ ꯀꯃꯦꯟ ꯄꯤꯅꯕꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯔꯦꯀꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯃꯤꯒꯤ ꯅꯨꯄꯤ ꯏꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯑꯒꯗꯤ ꯑꯩꯒꯤ ꯅꯤꯄꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯒꯤ ꯅꯤꯄꯥꯅ ꯂꯥꯜꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯈꯖꯤꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯇꯧꯗꯣꯏ ꯊꯧꯗꯥꯡꯗꯣ ꯏꯈꯨꯟꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯏꯈꯨꯟꯒꯤ ꯅꯨꯄꯤꯅꯦꯕꯀꯣ 이쿤이 누피니 마기 머밍도 까피 까우리 까피 ko 마야 밍도 까피 까우리 ado mana magi maming karigi hapai no lifetime magi maming hapadadi ma sauningi magi nipana akoi bu lamchat nai de bigi mato mowong da social media da comment tawrei dudi ma sauning da braba aduga ma nupi ama oina adugai duga ma social media da comment tawro waba social media da comment tawraga mana ichi akoi khun maseni ama boisu fare sauna roi se be wahi ama hairo waba aduga mana hekta phone ga taro adom na toido karino adom na facebook ta kaima aigi senior ai se magi senior ne ba aikoi gi ikhundagi hauriba adugumba ningon aikoi ikhungi nupi macha mana mayum panbegi matungda ai se mangondagi chahi da su halliba aduga ai se hoji hojai district ki oina meira paibi gi joint secretary amasu oiribani adu tanatana ꯑꯩꯈꯣꯏꯒꯤ ꯏꯐ꯭ꯔꯨꯞ ꯏꯖꯥꯇꯤꯒꯤ ꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯅ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯇꯣꯔꯤꯕꯁꯦ ꯀꯔꯝꯕ ꯃꯇꯤꯛ ꯂꯩꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯔꯛꯇꯣꯏꯅꯣꯕ ꯑꯗꯣ ꯑꯩꯅ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯃꯥꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯑꯩ ꯚꯥꯏꯔꯦꯜ ꯇꯧꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯇꯧꯗꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯕꯁꯤꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒꯗꯤ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯑꯣꯏꯅ ꯁꯨꯝ ꯊꯥꯔꯛꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯒꯦꯅ ꯂꯥꯏꯚꯁꯦ ꯊꯥꯔꯛꯏꯅꯦꯕ ꯑꯗꯨꯒ amabu oisu magi nipaduna ꯂꯥꯟꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝꯊꯪꯅꯔꯤꯕꯅꯤꯀꯣ ꯌꯨꯝꯊꯪꯅꯔꯤꯕ 이ꯈꯨꯟ ꯑꯃꯇꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯏꯆꯦ ꯑꯃꯁꯨ ꯍꯥꯏꯔꯛꯇꯦ 이ꯆꯦ ꯍꯥꯏꯅꯤꯡꯗ꯭ꯔꯒꯁꯨ ꯏꯇꯩ ꯀꯔꯤꯒꯨꯝꯕꯁꯨ ꯍꯥꯏꯔꯛꯇꯦꯕ ꯑꯁꯣꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯔꯤꯕꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯝꯕꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯉꯥꯎꯔꯤꯕꯗꯣ ꯌꯥꯝꯅ ꯎꯁꯤꯠ ꯊꯣꯏꯗꯕꯩ ꯋꯥꯍꯩ ꯋꯥꯇꯥꯒ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯍꯟꯊꯒꯗ꯭ꯔꯥ ꯑꯩꯁꯦ ꯍꯟꯊꯐꯝ ꯊꯣꯛꯄ꯭ꯔꯥꯕ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯏꯆꯦ ꯁꯥꯎꯔꯅꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯥꯏ ꯅꯤꯄꯥꯗꯒꯁꯨ ꯍꯥꯏꯒꯤ ꯌꯦꯡꯉꯨ ꯄ꯭ꯔꯦꯝ ꯑꯩ ꯅꯉꯣꯟꯗꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯇꯦ ꯅꯉꯣꯟꯗꯁꯨ ꯁꯥꯎꯗꯦ ꯃꯤꯑꯣꯏꯕꯅꯤ ꯑꯃꯅ ꯑꯃ ꯂꯥꯟꯈ꯭ꯔꯁꯨ ꯉꯥꯛꯅꯔꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯒꯦꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡꯗꯣ ꯑꯗꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯅꯪ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯃꯉꯣꯟꯗ ꯑꯩꯅ ꯍꯪꯒꯦꯕ ꯑꯗꯨꯒꯩꯗꯨꯒ
ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯅꯨꯄꯤꯗꯨꯅ ꯊꯥꯔꯛꯏꯕ ꯈꯣꯟ ꯃꯌꯥꯝꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯀꯌꯥ ꯐꯨꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯄꯥꯁꯥꯂꯤꯗ ꯐꯨꯅꯁꯤ ꯊꯣꯛꯂꯛꯑꯣ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯅꯣꯏ ꯀꯩ ꯄꯋꯥꯔ ꯀꯌꯥꯝ ꯄꯥꯏꯔꯦ ꯅꯣꯏꯅ ꯀꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯋꯥꯗꯨꯅ ꯂꯥꯟꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝ ꯈꯟꯊꯕꯤꯌꯣꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯧꯁꯨ ꯍꯧꯗ꯭ꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯋꯥꯔ ꯎꯠꯄ ꯈꯣꯠꯄ ꯌꯥꯝ ꯉꯥꯡꯉꯛꯑꯦꯕ ꯑꯗꯣ ꯐꯖꯅ ꯂꯣꯏꯁꯟꯅꯈ꯭ꯔꯗꯤ ꯐꯩ ꯂꯣꯏꯁꯟꯅꯗ꯭ꯔꯒꯗꯤ ꯌꯨꯇꯨꯕꯇ ꯑꯩ ꯐꯖꯅ ꯊꯥꯒꯠꯂꯛꯀꯅꯦꯕ ꯃꯥꯏ ꯃꯋꯥꯅ ꯄꯤꯔꯛꯈꯤꯕ ꯀꯃꯦꯟ ꯃꯥꯅ ꯉꯥꯡꯉꯛꯈꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯔꯦꯀꯣꯔꯠ ꯃꯌꯥꯝꯗꯣ ꯊꯝꯃꯒ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯐꯖꯅ ꯐꯨꯗꯣꯔꯛꯑꯒ ꯐꯖꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯁꯨ ꯅꯦꯄꯥꯜ ꯆꯠꯂꯨꯕꯒꯤ ꯃꯤꯠ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕ ꯑꯗꯨꯗ ꯃꯤꯠ ꯂꯥꯌꯦꯡꯕꯗꯣ ꯐꯖꯅ ꯉꯝꯃꯛꯇ꯭ꯔꯤ ꯊꯥ 3ꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯤ ꯋꯥꯔꯤ ꯂꯩꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯑꯒꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤꯅꯦꯕ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯃꯁꯥꯅ ꯈꯪꯗ꯭ꯔꯥꯕ ꯆꯍꯤꯗꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ 이khun ꯑꯃꯠꯇꯒꯤꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯉꯛ 이하ꯏ ꯍꯥꯏꯒꯠꯂꯒ ꯋꯥꯔꯛꯇꯕꯤꯒꯨꯝ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯒꯗꯤ ꯑꯩꯗꯤ ꯃꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯣꯏ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛꯑꯒꯗꯤ ꯑꯩꯗꯤ ꯂꯦꯝꯅꯁꯨ ꯊꯥꯔꯣꯏꯌꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞꯀꯤ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯅꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯕꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯊꯥꯒꯠꯄꯗ ꯑꯩꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯊꯥꯒꯠꯄꯗ ꯉꯥꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯥꯒꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯤꯛꯄꯒꯤ ꯊꯨꯟ ꯅꯤꯛꯄꯒꯤ ꯊꯥꯡꯒꯠꯄ꯭ꯔꯥꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯕꯁꯦ ꯃꯩꯇꯩ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯇꯩ ꯑꯃꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯩꯇꯩ ꯑꯃꯅ ꯍꯧꯖꯤꯛ ꯀꯔꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯩꯇꯩꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯗꯤ ꯂꯥꯎꯖꯕꯅꯦꯕ ꯑꯗꯨꯏꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯕꯤ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯈꯖꯤꯛꯇꯪ ꯄꯥꯖꯒꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯃꯥ ꯈꯪꯗꯕꯁꯨ ꯅꯠꯇꯦ ꯃꯥ ꯂꯣꯏ ꯈꯪꯉꯕꯅꯤ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥ ꯀꯔꯤ ꯍꯥꯏꯐꯝ ꯊꯣꯛꯏ Nivedita Laishram Block Maming Kari Kauge ise. ꯃꯃꯤꯡꯔꯣ ꯅꯨꯄꯤꯗꯨꯒꯤꯔꯣ ꯅꯤꯄꯥꯗꯨꯒꯤꯔꯣ Nupi Maming Mayunda Ma Original Maming Amani. ꯑꯣꯔꯤꯖꯤꯅꯦꯜ ꯃꯃꯤꯡꯗꯣ ꯀꯩ ꯃꯥꯏ ꯅꯤꯂꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯣ ꯅꯤꯂꯥ ꯑꯩꯈꯣꯏꯅꯗꯤ ꯀꯄꯤ ꯍꯥꯏꯔ ꯈꯪꯅꯩꯕ ꯑꯣꯔꯤꯖꯤꯅꯦꯜ ꯃꯃꯤꯡꯗꯣ ꯅꯤꯂꯥ ꯀꯧꯔꯦꯕ Rasmi Singha you know Pari Emo. ꯀꯔꯤꯅꯣ ꯌꯨꯅꯣ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯔꯛꯏꯁꯤꯅ ꯑꯃꯨꯛ Rasmi Singha. ꯀꯔꯤ ꯍꯥꯏꯅꯣ ꯌꯨꯅꯣ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯔꯛꯏꯁꯤꯅ You know ꯑꯃꯨꯛ Pari Emo Natra Mingina. Rang Chung Thang Meite Haha. Rang Chung Thang Meite Sethi. ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯗꯤꯀꯣ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯨꯀꯤꯅ ꯀꯃꯦꯟ ꯇꯧꯔꯛꯎ ꯀꯨꯀꯤꯅ ꯍꯥꯏꯔꯛꯎ ꯑꯩꯈꯣꯏꯗ ꯑꯣꯛꯇꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯨꯀꯤꯅ ꯉꯥꯡꯉꯛꯑꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯃꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯁꯥꯎꯕꯤꯗꯦ ꯋꯥꯔꯧꯕꯤꯗꯦꯕ ꯑꯗꯨꯒ ꯃꯩꯇꯩ ꯃꯔꯛꯇꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯔꯅꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨ ꯑꯩ ꯀꯩꯝ ꯈꯟꯕꯤꯗꯦꯕ ꯑꯗꯨꯕꯨ ꯂꯣꯟꯆꯣꯞ ꯉꯥꯡꯉꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯑꯕ ꯂꯣꯟꯆꯣꯞ ꯉꯥꯡꯉꯛꯄꯗꯤ ꯌꯥꯔꯣꯏꯑꯕ ꯃꯥ ꯄꯨꯊꯣꯛ ꯇꯥꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯀꯗꯥꯏꯗ ꯂꯝꯆꯠ ꯅꯥꯏꯔꯨꯗꯕꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣꯗꯣ ꯃꯥ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯌꯥꯎꯔꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯌꯥꯎꯔꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯗꯣꯛꯇꯔꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯌꯥꯎꯔꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯅꯤꯄꯥꯗꯣ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯗ ꯌꯧꯅ ꯄꯣꯁ ꯋꯥꯡꯅ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯄ꯭ꯔꯨꯐ ꯄꯤ ꯇꯥꯅꯦꯕ ꯑꯩ ꯏꯐ ꯐꯅ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯈꯟꯊꯔ ꯃꯥꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯋꯥꯍꯩ ꯃꯥ ꯑꯩꯉꯣꯟꯗ ꯐꯨꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯪꯒꯠꯅ Mani Meite ise kana Maming Su Hairo. ꯍꯣꯖꯥꯏ ꯒꯣꯕꯤꯟꯄꯨꯔꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯤꯡꯍ ꯍꯥꯏꯔꯤꯗꯣ ꯍꯣꯖꯥꯏ ꯒꯣꯕꯤꯟꯄꯨꯔꯒꯤ BSF CRP ꯑꯃ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯐꯖꯅ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯑꯩꯈꯣꯏ ꯉꯁꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯤꯡꯍꯒꯤ ꯃꯣꯏ ꯄꯥꯕꯨꯡꯗꯨꯗꯤ ꯌꯥꯝꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯐꯩ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯍꯟꯒꯤ ꯋꯥ ꯑꯃꯠꯇ ꯑꯀꯥꯏꯕꯁꯨ ꯉꯥꯡꯗꯦ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯍꯥꯏꯔꯛꯇꯦ ꯃꯥꯏ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯥꯡꯗꯁꯨ ꯑꯍꯦꯟꯕ ꯋꯥ ꯑꯀꯥꯏꯕ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯍꯟꯗꯣ ꯌꯥꯝꯅꯁꯨ ꯐꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯍꯥꯏꯕꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯃꯅꯥꯎ ꯅꯤꯄꯥꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯅ ꯍꯥꯏꯔꯛꯏꯀꯣ
mayamba amagi matai magisu fazana soidanabzo hairi akhoi saudanabzo hairi amagisu michang changte chap chabi phajaba wafam thamai adu oirgasu akhoina hojik hairibadi mi usitragadi mi usitaba taragadi mi do kharadi masak khangan batare magi nupi duna aduk jamna usit thoidana mangak ihai hagatlaga mi bo open challenge tora mi oi bai se ichinau mayam chin pali base karigino ngang na ba pali bane ba ado ngang na ba pale na haining bata hekta haiba yabra ngang ning bata hekta ngang ba yabra ba phi setli base ijat ki natro akhoi ngasi humang ta ga isura ga humang man sari base migi makada aikoina humang ta ga humang ta ma khai sura ga sari base kari gino haiba matamda ijat hai base asi ijat sigi ne ba ijat sibuk hena chawba ijat haija tanba ijat haise amuk pung mang kharagadi adu ijat to tan base yam wai ijat ase paisa na leiba ngam dia ba sital chan lema pokpam inau nupi ai manipur dagi ni ko nahak ki number amata pamjai wari saraningi aduna yaragadi number piro o is nache sorojini ko e lema pokpam dagi hairi ro lema pokpam mai tai maming se sital chan lema pokpam hoi che number pijara ke ai video da su number loina yauna leibane gi tirina chanu kari oire che kadai gi minoi che hojai go binpur gi mani meite akoi meite gi yengba ngamdaba se koklaro adune do ma social media na ngauri engonda ai social media da kai na ba reel jagoi sami thangat lira bai mi jagoi sami thangat kera thangat ni ma thangda sono ma magi wari ne ba ko ma magi wari ne ba ado ngasi social media por khang di kam lai adana ga to ipate adun ifa phana leina ra bane ba ado mana usi thoi dana ma kam engonda challenge to salai ba chenglei s manipur gi rang da chena ikot mitei singi damakta pangbi khiba mateng aikoi kaubungam jade ise afaba thabak tawba kangla kalakpa mi yamna leibani mawalo nu ise hoi na hoi ado manipur khakta na te hojai de su akhoi di ko hojai de su maitai bu akhoi gi leiriba maitai community maitai chinau maitai ibung upada kana gummo amna henjalakpa yaro yana akhoi di kholau lauraga ngasi iranai oina ai mi gi yekna ba oina leiriba akhoi maitai na taba atopaga mit na ba farabo mit na basigi matang da mit na base amuka muk check up chapai mathau tare check up chatori base check up nate ko treatment tawbagi aina chalu ba pham dugadi moi se laisram singh hajit lanpham da amuktang chalu siba laisram singh hajit kai haiba lanpham da amuktang chalu siba karamba lanpham da noi chinau singh hajit karamba lanpham da no akhoi di lanpham yamna chatle na karamba lanpham da chasi hai no mani meite iche nangi number address kya loi piro karamba lanpham da chasi hai no chasi akhoi di ning han banate numidang da bangkar da chatpa nupi ni akhoi di iche na upload to video do kari fataba lege mani meite na hai ba iche na upload to video do kari fataba lege na hai ban aduni moida aina hangningi je adu kari fataba leidana aingonda akhoi gi mada akhoi mayam na mana lamchat nai de bigi mingthon ma piraga akhoi da haibadi ichinau marakti haiba yadre ko adugi maron da adugi wahai hare do ma proof pi ta bane ba magi aidi hariba nipa masa do adubu yamna sauningamba taragasu mana lale isi hairakpada aidi saurudravani ba ko phare ichinau ngata ni ai khalaga meitai masene meitai amana meitai amada usithoi daba meitai amada tuhotpa adu ai pamjade aba ai pamjade akhoi bazar manung da khangde akhoi na hujik chatpada akhoi gi mamangda meitai amaga atopa amaga karigumba ma wahi wata ama ngangna na leiramba taragasu ai la adi mine su sum khange e madi meitai gi against da wa ngangba yadabani aina dochino mayam live se khasita share tobiu do mayam daina hangi se mioi bagi chin nai base aina ngasi haining ise ko mai dairi ne da kalak tuna tawri ni mo lo ne ne gumba de tang man aduni chinau mayam ado ai huji youtube ta thagalak triaba asi live city live ni ko youtube ta video su sema khinyaba ming matha masak nupi du gisu masak nipa du gisu masak matang matam duna laadi nupi du gisu masak thangalakani nipa du gisu masak thangalakani aba mana magi ngamba aisu aigi ngamba aina mogi mfamda kai gi basu leite lan gi basu leite aduga magi nipa duna kairakpagi matungda magi nupi duna amuk challenge tawsala adi phone tawsalaga aingonda amuk challenge tawsala phuna si
ꯁꯦꯟ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯄꯋꯥꯔ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯀꯩ ꯇꯧꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯝꯇ ꯈꯟꯊꯕꯤꯌꯣꯕ ꯁꯦꯟ ꯍꯥꯏꯕꯨ ꯃꯤꯗꯤꯌꯥꯗ ꯆꯤꯟꯊꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯗ ꯑꯣꯄꯦꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯄꯦꯟ ꯀꯃꯦꯟ ꯇꯧꯔꯒ ꯂꯣꯟꯆꯣꯛ ꯉꯥꯡꯉꯛꯏꯕꯗꯣ ꯀꯔꯤꯒꯤ ꯂꯣꯟꯆꯣꯛ ꯉꯥꯡꯉꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯅꯤꯄꯥꯁꯤꯡꯒ ꯑꯇꯣꯞꯄ ꯅꯤꯄꯥꯁꯤꯡꯒ ꯑꯗꯨꯒꯩꯗꯨꯒ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯔꯨꯔꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯃꯤꯡꯊꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯃꯥꯅ ꯑꯗꯨ ꯋꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯠꯃꯤꯟꯅꯕꯗ ꯃꯥꯅ ꯑꯗꯨꯝꯕꯩ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯇꯣꯏꯗꯣ ꯃꯅꯤ ꯃꯩꯇꯩꯅ ꯍꯥꯏꯔꯤꯕ ꯅꯦꯅꯦ ꯀꯔꯤ ꯃꯅꯤ ꯃꯩꯇꯩꯅ ꯃꯤꯗꯣ ꯃꯤ ꯅꯠꯇꯦ ꯏꯆꯦ ꯁꯥꯅꯤ ꯏꯆꯦꯗꯤ ꯃꯩꯇꯩ ꯁꯃꯥꯖꯀꯤ ꯍꯦꯜꯞ ꯇꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯁꯨꯡꯖꯥ ꯖꯥꯔꯔꯣꯏ ꯁꯨꯡꯍꯟ ꯍꯟꯊꯔꯔꯣꯏ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩ ꯍꯟꯊꯒꯦ ꯑꯩ ꯈꯜꯂꯝꯕꯅꯤ ꯔꯣꯃꯤꯌꯣ ꯁꯤꯡꯍ ꯅꯦꯅꯦ ꯑꯥꯏ ꯆꯦꯛꯑꯞ ꯇꯧꯔꯨꯔꯕꯣ ꯑꯩ ꯆꯦꯛꯑꯞ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯩ ꯆꯦꯛꯑꯞꯇꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯦꯛꯑꯞ ꯈꯔ ꯋꯥꯠꯂꯤ ꯑꯗꯨ ꯑꯃꯨꯛꯀ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯍꯟꯊꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯟꯊꯔꯔꯣꯏ ꯄꯋꯥꯔ ꯎꯠꯅꯔꯗꯕꯅꯤꯅ ꯄꯋꯥꯔ ꯎꯠꯅꯔꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯂꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯗꯣ ꯍꯥꯏꯗꯤ ꯄꯥꯕꯨꯡꯗꯣ ꯎꯅꯔꯛꯄꯗ ꯄꯥꯕꯨꯡꯗꯨꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯌꯥꯝꯅ ꯐꯩꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯤꯄꯥꯗꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯌꯥꯝꯅ ꯐꯩ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝ ꯂꯧꯈꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯅꯔꯒꯗꯤ ꯌꯥꯅꯕ ꯄꯨꯔꯛꯑꯒꯗꯤ ꯃꯣꯏꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯜꯂꯦꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯟꯗꯕ ꯉꯝꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯗꯤ ꯃꯥꯁꯦ ꯆꯩꯔꯥꯛ ꯄꯤꯕꯅ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯗꯟꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯥꯕꯨꯡꯗꯨꯒꯤ ꯁꯛ ꯌꯦꯡꯉꯒ ꯔꯦꯀꯣꯔꯗꯤꯡ ꯂꯣꯏ ꯂꯩꯅ ꯄꯥꯕꯨꯡꯗꯨꯒꯤ ꯁꯛ ꯌꯦꯡꯉꯒ ꯄꯥꯕꯨꯡꯗꯨꯒꯤ ꯃꯥꯏ ꯌꯦꯡꯉꯒ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯄꯥꯕꯨꯡ ꯑꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯂꯧꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯉꯥꯏꯔꯒ ꯑꯗꯨꯒ ꯌꯥꯅꯔꯒꯗꯤ ꯌꯥꯅꯔꯦ ꯌꯥꯅꯔꯛꯇ꯭ꯔꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯁꯨ ꯅꯤꯄꯥꯗꯨꯒꯤ ꯐꯣꯇꯣꯁꯨ ꯅꯨꯄꯤꯗꯨꯅ ꯉꯥꯡꯉꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯗ ꯗꯥꯏꯔꯦꯛ ꯊꯥꯒꯠꯂꯛꯑꯅꯦꯕ ꯃꯃꯤꯡꯗꯩ ꯃꯊꯥꯗꯩ ꯐꯣꯇꯣꯗꯩ ꯂꯣꯏ ꯚꯤꯗꯤꯑꯣꯗ ꯗꯥꯏꯔꯦꯛ ꯊꯥꯒꯠꯂꯛꯀꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯦꯗꯤꯌꯥꯗ ꯉꯥꯎꯔꯦꯅ ꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯃꯦꯗꯤꯌꯥꯗ ꯉꯥꯎꯔꯗꯤ ꯃꯦꯗꯤꯌꯥꯒꯤ ꯄꯋꯥꯔꯗ ꯃꯉꯣꯟꯗꯁꯨ ꯎꯠꯄ ꯇꯥꯔꯦ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯥꯒꯤ ꯃꯋꯥꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯅ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯗꯤ ꯃꯥ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯣꯟꯆꯣꯞ ꯉꯥꯡꯉꯗꯤ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥ ꯐꯖꯅ ꯈꯪꯅꯁꯅꯣꯕ ꯑꯗꯨꯒꯤꯁꯨ ꯆꯩꯔꯥꯛ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯂꯣꯟꯆꯣꯞ ꯐꯥꯖꯣꯞ ꯉꯥꯡꯉꯛꯑꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯏ ꯑꯂꯤꯄꯤꯗ ꯊꯥ 3 ꯖꯦꯜ ꯇꯥꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯏꯟ ꯖꯨꯔꯃꯥꯅꯥ ꯐꯥꯏꯟꯁꯨ ꯄꯤꯕ ꯂꯨꯄꯥ ꯂꯥꯛ ꯇꯥꯅꯤ 5 ꯐꯥꯏꯟ ꯂꯣꯏ ꯂꯩ ꯀꯔꯤ ꯑꯣꯏꯅ ꯅꯥꯕꯅꯣ ꯃꯤꯠꯀꯤꯗꯤ ꯃꯗꯨꯔꯥꯏꯗ ꯌꯥꯝꯅ ꯐꯩ ꯀꯃꯥꯏꯅ ꯅꯥꯕꯅꯣ ꯈꯪꯅꯤꯡꯉꯦ ꯏꯆꯦ ꯁꯣꯔꯣꯖꯤꯅꯤ ꯊꯧꯕꯥꯜ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣ ꯏꯆꯦ ꯅꯝꯕꯔꯗꯣ ꯑꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯕꯤꯔꯣ ꯏꯆꯦ ꯍꯥꯏꯔꯣ ꯀꯩꯁꯨ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯏꯆꯦꯅ ꯔꯦꯗꯤ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯀꯦ ꯏꯆꯦ ꯔꯣꯃꯤꯌꯣ ꯁꯤꯡꯍ ꯅꯍꯥꯟ ꯑꯥꯏ ꯆꯦꯛꯑꯞ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯑꯣ ꯆꯠꯂꯨꯔꯦ ꯅꯦꯄꯥꯜꯗ ꯆꯠꯂꯨꯔꯦ ꯏꯅꯥꯎ ꯅꯦꯄꯥꯜꯗ ꯌꯥꯝꯅ ꯐꯩꯌꯦꯅ ꯃꯤꯁꯤ ꯑꯥꯏ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯒꯣꯔꯃꯦꯟꯁꯨ ꯂꯩ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯂꯩꯀꯣ ꯅꯦꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯅ ꯇꯤꯔꯤꯅꯥꯗ ꯍꯥꯏ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯗꯣ ꯇꯤꯔꯤꯅꯥꯅ ꯅꯦꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯆꯠꯂꯨꯔꯒ ꯁꯤꯇꯤ ꯏꯁꯀꯦꯟ ꯇꯧꯔꯦ ꯃꯤꯠꯀꯤ ꯑꯗꯨꯏꯗꯤ ꯀꯩ ꯀꯩꯅꯣ ꯇꯦꯁ ꯈꯔꯁꯨ ꯇꯧꯔꯦ ꯅꯣꯕꯦꯗꯤꯇꯥꯅꯅꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯅꯤꯄꯥ ꯑꯅꯤꯃꯛꯀꯤ ꯄꯤꯔꯛꯑꯣ ꯍꯥꯏ ꯐꯣꯇꯣ ꯄꯤꯔꯛꯇꯣꯏꯅꯤ ꯑꯩꯅ ꯃꯣꯏꯅ ꯃꯇꯝ ꯂꯧꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨ ꯉꯥꯏꯔꯤꯅꯦꯕ ꯃꯣꯏꯅ ꯂꯧꯈꯤꯕ ꯃꯇꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝꯗꯣ ꯌꯦꯡꯉꯅꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯅꯤꯄꯥꯗꯨꯒꯤꯁꯨ ꯐꯣꯇꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯂꯣꯏ ꯊꯥꯡꯒꯠꯂꯛꯀꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯂꯛꯀꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤ ꯂꯥꯏꯐꯁꯤꯒꯗꯤ ꯃꯤ ꯃꯁꯤꯡ ꯈꯔꯁꯨ ꯋꯥꯠꯀꯅꯤ ꯌꯦꯡꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗꯒꯤ ꯃꯤ 50,000 ꯌꯨꯝꯕꯨ ꯃꯤ ꯂꯥꯛ ꯍꯦꯟꯅ ꯌꯦꯡꯉꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯐꯁꯤꯒꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯌꯦꯡꯉꯣꯏ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯏꯆꯤꯜ ꯁꯤꯌꯥꯔ ꯏꯅꯥꯎꯁꯤꯡꯒꯤ ꯇꯧꯕꯤꯌꯣ ꯃꯐꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯒꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯔꯛꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯛꯏꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯛꯇꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯅ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯃꯤꯡ ꯑꯃ ꯍꯥꯏꯔꯛꯏꯕꯗꯣ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕꯩ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯆꯠꯂꯨꯔꯦ ꯃꯥ ꯄ꯭ꯔꯨꯐ ꯄꯤꯕ ꯇꯥꯒꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯒꯤ ꯆꯞ ꯆꯥꯅ ꯃꯣꯏ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯒꯗꯤꯀꯣ
ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯒꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯍꯥꯏꯔꯔꯣꯏꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯃꯈꯣꯏꯅ ꯃꯇꯝ ꯂꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯅ ꯃꯣꯏ ꯄꯥꯕꯨꯡꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯃꯇꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯄꯤꯔꯝꯃꯅꯤ ꯄꯥꯕꯨꯡꯗꯨꯗꯤ ꯌꯥꯝ ꯐꯩ ꯏꯪ ꯇꯞꯄꯤ ꯄꯥꯕꯨꯡꯗꯨꯒ ꯑꯩ ꯋꯥꯍꯩꯁꯨ ꯑꯍꯦꯟꯕꯁꯨ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝꯅ ꯐꯩ ꯄꯥꯕꯨꯡꯗꯣ ꯑꯗꯨꯒ ꯄꯥꯕꯨꯡꯗꯨꯅ ꯊꯝꯃꯛꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯑꯃꯠꯇꯁꯨ ꯀꯛꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯨꯗꯤ ꯌꯥꯝꯅ ꯃꯉꯛ ꯍꯥꯏꯒꯠꯃꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯉꯛ ꯍꯥꯏꯒꯠꯂꯒꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯐꯝꯗ ꯃꯉꯛ ꯍꯥꯏꯒꯠꯂꯒꯗꯤ ꯌꯥꯔꯣꯏ ꯅꯨꯡꯁꯤꯅ ꯐꯖꯅ ꯍꯥꯏꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯗꯣ ꯈꯪꯒꯗꯕꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ꯭ꯔꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯏꯐ ꯐꯅ ꯂꯩꯔꯝꯕ ꯊꯕꯛꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯍꯧꯔꯛꯀꯅꯦꯕ ꯍꯧꯔꯤꯕ ꯃꯩ ꯆꯥꯛꯏꯕ ꯃꯩꯗꯨꯗ ꯘꯤ ꯍꯥꯞꯆꯜꯂꯗꯤ ꯃꯩꯗꯣ ꯑꯇꯩ ꯁꯣꯏꯅ ꯆꯥꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯆꯥꯛꯏꯕ ꯃꯩꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯨꯊꯠꯄꯒꯤ ꯃꯍꯨꯠꯇ ꯆꯥꯛꯏꯕ ꯃꯩꯗꯨꯒ ꯘꯤ ꯍꯩꯖꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯆꯥꯛꯄ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯨꯔꯒꯗꯤ ꯃꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏꯔꯛꯄ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯍꯥꯏꯔꯛꯄꯗꯤ ꯑꯗꯨ ꯇꯧꯔꯛꯄ ꯌꯥꯏꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯃꯈꯥ ꯃꯥꯅ ꯁꯣꯝꯅ ꯇꯧꯔꯤꯗꯣ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯁꯣꯝꯀ ꯍꯥꯏꯔꯛꯑꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯑꯗꯅꯀꯣ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒꯗꯤ ꯂꯥꯟꯈꯤꯕ ꯇꯥꯔꯒꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯕꯅꯦꯕ ꯁꯛꯈꯪꯗ ꯃꯤꯗ ꯁꯣꯝ ꯍꯥꯏꯅꯕꯅꯦ ꯁꯛꯈꯪ ꯑꯩꯁꯦ ꯃꯥꯅ ꯁꯛ ꯈꯪꯗꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯃꯇꯒꯤ ꯏꯈꯨꯟ ꯑꯃꯇꯒꯤ ꯂꯩꯀꯥꯏ ꯑꯃꯇꯒꯤ ꯃꯆꯥꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯃꯥꯒꯤ ꯃꯤꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯥꯒꯤ ꯃꯤꯡ ꯄꯟꯈꯤ ꯍꯥꯏ ꯃꯥꯒꯤ ꯃꯤꯡ ꯄꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯀꯄꯤꯒꯤ ꯃꯋꯥ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯗꯣ ꯀꯄꯤꯒꯤ ꯃꯋꯥꯅꯤꯅ ꯀꯄꯤꯒꯤ ꯃꯋꯥ ꯍꯥꯏ ꯇꯥꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯂꯥꯒꯤ ꯃꯋꯥ ꯍꯥꯏ ꯇꯥꯏꯕ ꯏꯆꯦꯅ ꯁꯃꯥꯖꯀꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯃꯥꯅ ꯏꯀꯥꯏꯗꯦ ꯑꯗꯨꯅꯤ ꯃꯥꯒꯤ ꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯃꯋꯥꯗꯨꯅ ꯂꯣꯟꯆꯣꯞ ꯄꯥꯟꯆꯣꯞ ꯉꯥꯡꯉꯛꯏꯗꯣ ꯍꯥ ꯃꯋꯥꯗꯨꯅ ꯇꯧꯔꯛꯏꯗꯣ ꯃꯇꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯋꯥꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯒꯗꯤ ꯃꯋꯥꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯃꯥ ꯈꯟꯊꯔꯒ ꯑꯩꯈꯣꯏꯗ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯏꯆꯦ ꯁꯥꯎꯔꯅꯨ ꯈꯣꯠꯂꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯐꯨꯅꯁꯤ ꯀꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯁꯜꯂꯛꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯁꯦ ꯏꯪꯊꯔꯛꯀꯗ꯭ꯔꯥ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯍꯧꯔꯛꯀꯗ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯟꯆꯣꯞ ꯉꯥꯡꯉꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤꯒꯤ ꯅꯨꯄꯤ ꯉꯥꯗ ꯂꯦꯟꯆꯣꯞ ꯉꯥꯡꯉꯗꯤ ꯑꯗꯨ ꯑꯂꯤꯛꯄꯤꯗ ꯊꯥ 3ꯗꯤ ꯖꯦꯜ ꯂꯩꯇꯥꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯔꯨꯜ ꯃꯅꯨꯡꯗ ꯂꯣ ꯃꯅꯨꯡꯗ ꯌꯥꯎꯔꯕ ꯄꯣꯠꯅꯦꯕ ꯔꯣꯃꯤꯌꯣ ꯁꯤꯡꯍ ꯅꯦꯅꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯇꯧ ꯇꯧꯈꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔꯗꯤ ꯇꯧꯈꯔꯦ ꯑꯗꯨꯕꯨ ꯗꯤꯐꯥꯃꯦꯁꯟ ꯀꯦꯁ ꯑꯣꯏꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯅꯝꯕꯔ ꯑꯣ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯄꯤꯕ ꯅꯝꯕꯔꯗꯣ ꯑꯣꯏꯅ ꯄꯤꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯅꯝꯕꯔꯁꯦ ꯄꯤꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯍꯧꯖꯤꯛ ꯅꯝꯕꯔꯁꯤꯒ ꯇꯧꯁꯜꯂꯛꯀꯅꯨꯀꯣ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦꯀꯣ ꯑꯗꯣ ꯅꯝꯕꯔꯗꯣ ꯍꯥꯏꯖꯔꯛꯑꯒꯦ 9706 124 ꯍꯥꯏꯕ ꯅꯝꯕꯔꯁꯦ ꯑꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯦꯗ ꯄꯤꯖꯕꯅꯤ ꯅꯝꯕꯔꯁꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯅꯨꯄꯥ ꯏꯕꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯁꯨꯝ ꯁꯥꯟꯅꯁꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯉꯥꯏꯇ ꯐꯣꯟ ꯇꯧꯔꯒ ꯊꯕꯛꯇꯣ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯂꯩꯕ ꯊꯥꯡꯒꯠꯂꯦꯅ ꯑꯃꯨꯛ ꯃꯇꯝꯗ ꯀꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯇꯝꯗ ꯐꯣꯟ ꯊꯥꯡꯒꯠꯍꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯅꯤ ꯅꯦꯄꯥꯜꯒꯤ ꯀꯤꯔꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯕꯤꯔꯒꯟꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯆꯥꯟꯀꯔꯤꯕꯝ ꯑꯣ ꯁꯣꯔꯦꯁꯝ ꯅꯔꯁꯤꯡ ꯏꯆꯦ ꯆꯦꯆꯦ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯐꯥꯒꯤꯅꯤ ꯈꯛꯈꯤꯗꯧꯕꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯁꯥꯟꯅꯔꯦ ꯖꯤꯝ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯣꯠꯆꯩꯅ ꯃꯅꯪꯒꯟꯗ ꯈꯟꯊꯅꯤꯡꯉꯤ ꯆꯦꯗ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯀꯩ ꯑꯣꯏꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯍꯥꯏꯔꯗꯤ ꯃꯥ ꯀꯩ ꯑꯣꯏꯅꯤ ꯃꯇꯨ ꯅꯥꯝꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏꯅ ꯐꯨꯜ ꯊꯣꯛꯄꯤꯔꯛꯄ ꯁꯄꯣꯔꯠ ꯄꯥꯔꯤ ꯏꯃꯣꯝ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯗ ꯍꯥꯏꯈ꯭ꯔꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯊꯥꯒꯠꯈ꯭ꯔꯗꯤ ꯃꯣꯏ ꯀꯩ ꯑꯣꯏꯅꯤ ꯊꯥꯒꯠꯆꯕꯅꯦꯗ ꯃꯣꯏ ꯐꯥꯎꯔꯤꯗꯣ ꯀꯩ ꯑꯣꯏꯅꯤꯑꯕ ꯑꯗꯣ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯦꯅ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯦ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯏꯃꯥꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯝꯅ ꯍꯤꯞꯅ ꯆꯥꯎꯅ ꯆꯦꯟꯅ ꯆꯣꯡꯅ ꯇꯧꯔꯤꯕꯅꯤ
ha male mima se akoi gi ima ne ba ima gi tampak tane ba akoi ne lei ri ba se ina na ngam se ta ba yam nungai himolata thaga chari iche hemolota nungai ribo aduni yam no usit thoi dana akoi da ikhun amata gi macha na ko ikhun amata gi sak su khangna da banate sak su khangna ri ba kra ba thoro sak khangna ba mana akoi da maina wangang sanga nga ga di imayam su khanda bi ba kari oi mani gani mite iche para ama tambi ba phai tirina chanu chumi iche nebedita na sital chan na okay tirina chanu na nungai ribo sin to an mo mesen thanari mi sano sano mo mesen sano siga kisum nate ada mayam su sum comment live se ga share to biu aduga akhoi gi ai video thagat chana akhoi gi mal kai ro dagi manipur dagi tana tana hojai dagi su duidi kasar dagi su phom phom de phone to birei phone to biraga video thagat piro hai ko ai video se nongni sigi manung da thagat pa ngamdra su khara ni siga I soidana video hapat charake aduga ina nepal chalu bagi matang so update pijarake aduga hojiki issue ma thobani na ko thoiba issue siana loisan gi ge thoiba issue siana loisalaga makha tana makoina phajana moina lalubado lalena sengdorapa taragadi adu oiragadi waido loisana garaso mayamda akoi loisana khare yana re bi waido jo khangalagani aduga loisana da ba taragadi sak nupi dugi photo su nipa dugi photo su nipa no tawriba comment du su loi punama video da phajana thagala ani chino mem mi usitraba mi gi nupi ngang da aduma wahi wata season ri mi otopa su moi season pa season ramgani aba aduna khoida dumai season ai gumbada adumaina ngasi jo phawda aina ngasi jo phawda aina ijati gi fruit ki launa leiba engonda bu adu mai wahi wata comment tor pangamagadi atopa amda moi kar haina comment toramgani chan kharibam na hai iche naksinna ba mi se fatradi yamna fatabani ko aduni down oiganu se always support you thagachari aduni moina engonda usitabadi yaroiba aidi sina ki deba mi ne ba akhoi sirasu yare na thokla abani ba nangi men channel li youtube ni youtube da thalo khari pura akhoi sirasu yare na thoi ne ba akhoi na numidang da bunker da chali do ayun hinda red zone da chali do aduda kuki na khoi attack toroi haiba ya bra ba ado khoi sirasu ngamani sirasu yare na thoklai ne ba ado siba na ba ki da gai thoklai e khoi da usit thoi dana adumaina tawra gadi sak mai khangna riba khunnamatagi leiriba adu makhoina aingonda usit thoidaba dumaina moina karigino khoida yekna bagum khalam doise kai tawgi bagino ma gaiga mamangda kariguma ma nungaina da basu leikide aina su moida wahai ama haigi basu leite moina su on harak pa leite adu oiragadi moina khoida yekna bagum khalamaga aduk tamthina comment tawraiba adugi mathakta magi nupi duna mu phuna si kain haireise mi ama bu phone tawraga phuna si hairai bise crime na toroi chinau mayam mani meite se moigi yumda chatpa lamchat to taksabani mani magi imung manung ngang na ba marondo adu akhoi da su tawrake toy ba akhoi di du yaroi ya ba tirina chanu chumi ne akhoi di du yaroi lemna di tharoi ya ba hoji aina sungtha tharoi lemna magi kaino nupi dugi habdi prem kumar singa na comment tawai ne ko comment tawai prem kumar singa na lale haira pode police tawrak padagi akhoi adu yana rabani ba ko yana bagi matungda magi nupi duna adu usi thoi dina nganga gadi yagadra ichna mayam aduna magi nupi do laaga lale na haija tabani magi nupi do ji thangpham da lei daga aphau sarga phone da hekta gara gara hingcha bidagi hena sor ka do tatte mana tawrei ba ko hingcha bidagi heli mayum da chatpa sajato akhoi da su chatlake hairiba akhoi di angang ga suti nei ahan ga suti nei ko akhoi di minister ga suti nei mla ga suti nei pikliba angang sing ga suti nei nupi ga suti nei nipa macha sing ga suti nei puna makkati nei ahal laman ga suti nei kana mafam da kai wa ngang ni kana da kari hai gani akhoi di phajana khangjei ba manung ma bangai tini adu ta natana akhoi di manung ma pan puna mak loina tinara chatli bane ba aduga ma gumba amana aigi ni pa thabak tawbane na mangak haigat ledi yaro ya ba mangak haigat ledi yaroi aduga di aina mukari hairakani ma di aina aigi yumda minai oina thamge haigane ba mangonda magumba nupi di aigi jumda minai oina thamge mana ni pa don sari ba tolop to aduga gi double p ge ma aigi jumda minai oi hinge ba akhoi yam wana hauraga sajarak pani yam wana haurai akhoi nomagi suraga talaga sarai hariba kapi hariba nupi masado akhoi khundagi ni yumthang nari bani akhoi se yam wana hauge ba se ma khangya ba aduna mana yum pan giba matam da akhoi na lehori ba condition do aduma khalam ngani ba mi gi condition da mi gi
ꯃꯤꯒꯤ ꯃꯌꯨꯝꯗꯨꯒ ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡꯗꯣ ꯑꯗꯨ ꯈꯜꯂ ꯃꯤ ꯖꯁ ꯇꯧꯒꯅꯨ ꯃꯇꯝ ꯍꯥꯏꯁꯦ ꯂꯣꯏ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯄꯥꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞꯇꯣ ꯅꯪꯒꯤ ꯅꯤꯄꯥꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞꯇꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯇꯣꯂꯣꯞ ꯄꯤꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯁꯦ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯄꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯑꯩ ꯌꯥꯝ ꯍꯥꯏꯔꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯅꯪꯅ ꯉꯥꯡꯒꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯑꯩ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯅꯥꯗꯣ ꯁꯦꯡꯗꯣꯛꯑꯒ ꯇꯥꯎ ꯁꯤꯅ ꯀꯤꯗꯕꯗꯩ ꯊꯣꯛꯂꯛꯑꯕꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯤꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯣ ꯑꯩꯉꯣꯟꯗꯁꯨ ꯂꯥꯜꯂꯛꯀꯅꯨ ꯂꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯃꯤꯗꯣ ꯆꯥꯟꯁ ꯄꯤꯕꯅꯤ ꯇꯟꯖꯥ ꯄꯤꯕꯅꯤ ꯆꯥꯟꯁ ꯇꯟꯖꯥ ꯄꯤꯅ ꯑꯩꯒꯤ 이나ꯎꯅꯨꯄꯤꯅꯀꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯅꯥꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯔꯛꯄꯗ ꯃꯥꯅ ꯎꯁꯤꯠꯊꯣꯏꯗꯅ ꯉꯥꯡꯉꯛꯑꯦ ꯅꯣꯏ ꯇꯧꯅꯤꯡ ꯇꯧꯔꯒ ꯅꯤꯄꯥꯗꯨꯁꯨ ꯏꯍꯤ ꯍꯤꯒꯠꯅ ꯅꯣꯛꯅꯒ ꯐꯔꯦ ꯅꯣꯏ ꯇꯧꯅꯤꯡ ꯇꯧꯔꯛꯑꯣ ꯀ ꯍꯥꯏꯔꯛꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯌꯥꯝ ꯍꯥꯏꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯏꯔꯔꯣꯏꯒꯦ ꯉꯥꯡꯊꯣꯛꯑꯒꯗꯤꯅꯦ ꯈꯣꯡꯗꯣ ꯍꯥꯟꯅ ꯉꯥꯡꯊꯣꯛꯑ ꯀꯥꯟꯅꯗꯕꯅꯤ ꯑꯗꯨꯅ ꯉꯥꯡꯊꯣꯛꯑꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯅ ꯃꯇꯝꯗꯣ ꯉꯥꯏꯔꯒꯦꯕ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯣꯟꯗ ꯀꯩꯅꯣ ꯁꯒꯣꯜꯁꯦꯟ ꯈꯪꯍꯟꯒꯦꯕ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯛꯇꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯆꯥꯎꯈꯠꯇꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯦꯅ ꯃꯥꯁꯦ ꯇꯥꯛꯊꯣꯔꯛꯄꯅꯦꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯑꯝꯃꯣꯏꯕ ꯋꯥꯔꯛꯑꯝꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯕꯤꯖꯤꯇꯥ ꯃꯇꯝꯁꯦ ꯃꯤ ꯄꯨꯝꯅꯃꯛꯇ ꯄꯤꯅꯦꯅ ꯏꯁꯣꯔꯅ ꯃꯤ ꯄꯨꯝꯅꯃꯛꯇ ꯄꯤꯗꯣꯏꯅꯤ ꯆꯨꯝꯃꯤ ꯏꯁꯣꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯏꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯕ ꯃꯇꯝꯗꯣ ꯑꯗꯨꯗꯨꯅꯤ ꯈꯟꯅ ꯎꯁꯤꯠꯊꯣꯏꯗꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤꯀꯣ ꯈꯨꯕꯥꯛ ꯈꯨꯅꯝ ꯍꯧꯖꯤꯛ ꯉꯥꯡꯉꯔꯣꯏꯒꯦ ꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯅꯤ ꯃꯩꯇꯩ ꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯀꯔꯤꯅꯣ ꯃꯤꯗꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯏꯖꯠꯇ ꯑꯗꯨꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯏꯖꯠꯇ ꯍꯤꯡꯕꯗꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯆꯨꯝꯃꯤ ꯏꯅꯥꯎ ꯆꯨꯝꯃꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤꯀꯣ ꯃꯥꯒꯤ ꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯏꯪ ꯇꯞꯅ ꯐꯖꯅ ꯔꯣꯃꯤꯌꯣ ꯁꯤꯡ ꯀꯩꯅꯣꯗ ꯉꯥꯡꯉꯦꯕ ꯆꯨꯝꯃꯤꯅꯦꯅꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕꯗꯤ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯟꯕꯁꯨ ꯇꯧꯖꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯤꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯔꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯒꯅꯦꯕ ꯑꯩꯅ ꯈꯪꯍꯧꯗꯕꯗꯒꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯒꯤ ꯑꯩꯅ ꯂꯥꯜꯂꯦꯅ ꯍꯥꯏꯒꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯥꯜꯂꯛꯄ ꯑꯃꯨꯛ ꯍꯪꯒꯠꯂꯒ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒ ꯇꯧꯔꯛꯄ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯣꯏꯑꯕ ꯃꯤ ꯇꯧꯖꯔꯅꯤ ꯃꯁꯛ ꯈꯪꯍꯟꯒꯅꯦꯕ ꯇꯧꯖꯅꯤꯗꯅ ꯑꯩ ꯃꯥꯅ ꯇꯧꯖꯔꯅꯤ ꯇꯧꯕ ꯌꯥꯕ ꯃꯐꯝꯗ ꯇꯧꯁꯅꯨ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯁꯅꯨꯕ ꯑꯩꯉꯣꯟꯗ ꯗꯨ ꯌꯥꯔꯣꯏꯑꯕ ꯍꯧꯖꯤꯛ ꯂꯦꯝꯅ ꯊꯥꯔꯣꯏꯑꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯂꯣꯏꯄꯅꯃꯛ ꯈꯪꯍꯜꯂꯛꯀꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯥꯅ ꯍꯥꯏꯗꯣꯀꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯍꯥꯏꯍꯧꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯁꯤꯒ ꯃꯥꯅ ꯍꯥꯏꯗꯣ ꯂꯥꯏꯞꯇ ꯁꯣꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯊꯥꯡꯒꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯔꯦ ꯃꯥꯒꯤ ꯃꯃꯤꯡ ꯀꯄꯤꯒꯤ ꯃꯋꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗ ꯃꯥ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯋꯥꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯒ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯅꯪꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯃꯥ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯗꯨꯅꯤ ꯅꯪꯗꯣ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯃꯥ ꯌꯥꯔꯛꯑꯣꯏꯑꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯥ ꯃꯃꯤꯡ ꯍꯥꯏꯔꯨꯕ ꯅꯤꯄꯥꯗꯣ ꯀꯅꯥꯅꯣ ꯀꯄꯤꯒꯤ ꯃꯋꯥꯅꯤ ꯍꯥꯏꯔꯨꯕꯗꯨꯅꯤ ꯃꯥ ꯁꯥꯎꯅꯤꯡꯉꯦꯕ ꯀꯄꯤꯒꯤ ꯃꯋꯥꯕꯨꯗꯤ ꯀꯄꯤꯒꯤ ꯃꯋꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯋꯥ ꯍꯥꯏꯗꯣꯔꯤꯒꯦ ꯀꯄꯤꯒꯤ ꯃꯋꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯋꯥ ꯍꯥꯏꯗꯣ ꯑꯩꯒꯤ ꯅꯤꯄꯥ ꯁꯣꯅꯤꯌꯥꯒꯤ ꯅꯤꯄꯥ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯗ ꯀꯅꯥꯅꯣꯅꯦꯗꯣ ꯍꯥꯏꯕꯗꯤ ꯕꯤꯀꯥꯁꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯗ ꯀꯅꯥꯅꯣꯗꯨꯕꯨ ꯁꯣꯅꯤꯌꯥꯒꯤ ꯃꯋꯥꯗꯨꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯃꯥꯏ ꯃꯋꯥꯗꯨꯅ ꯇꯧꯔꯨꯕꯅꯤꯅ ꯀꯅꯥꯅꯣꯅꯦ ꯍꯪꯉꯦ ꯀꯄꯤꯒꯤ ꯃꯋꯥꯗꯣ ꯑꯗꯨꯗꯤ ꯀꯄꯤꯒꯤ ꯃꯋꯥ ꯍꯥꯏꯇꯥꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯕꯗꯣ ꯑꯍꯟꯗꯨꯒꯤ ꯑꯩ ꯀꯩꯅꯣ ꯌꯦꯡꯉꯒ ꯑꯍꯟꯗꯨꯕꯨꯗꯤ ꯌꯥꯝꯅ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯍꯟꯗꯣ ꯌꯥꯝ ꯐꯖꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯝ ꯍꯥꯏꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯔꯛꯏꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯃꯥ ꯃꯃꯤꯡ ꯄꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯐꯣꯇꯣꯁꯨ ꯊꯥꯡꯒꯠꯂꯛꯀꯅꯤꯗꯣ ꯑꯗꯨꯇ ꯅꯠꯇꯅ ꯃꯦꯗꯤꯌꯥꯑꯣ ꯔꯤꯄꯣꯔꯇꯔꯣ ꯂꯣꯏꯅ ꯁꯜꯂꯛꯇꯣꯏꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯏꯉꯥꯡꯗ ꯉꯥꯡꯉꯣꯏꯗꯕ ꯋꯥꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯐꯝꯗ ꯑꯗꯨꯒꯤ ꯂꯝꯆꯠ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯄꯨꯊꯣꯛ ꯇꯥꯕꯅꯤ ꯃꯥꯅ ꯄꯨꯊꯣꯛ ꯇꯥꯕꯅꯤ ꯑꯗꯨꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯟꯒꯤ ꯄꯋꯥꯔꯁꯨ ꯌꯥꯝ ꯎꯠꯂꯛꯏ ꯃꯥ ꯀꯔꯣꯔ ꯀꯌꯥꯝ ꯄꯥꯏꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯅ ꯇꯥꯔꯦ ꯀꯔꯣꯔ ꯀꯌꯥ ꯄꯤꯔꯒ ꯃꯤꯒꯤ ꯏꯖꯠ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯃꯥ ꯌꯦꯡꯅ ꯇꯥꯔꯦꯕ ꯀꯔꯣꯔ ꯀꯌꯥ ꯄꯤꯕ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯦꯟꯖꯟꯕꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯏꯒꯦ ꯑꯝꯅꯥ ꯁꯥꯝꯅꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯒꯦꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ
hayeng hangchit manungda video semba ngamnaba hotnajarake nambol foijingdagi pabung gambhir singh nasu aina Nepal chapa matamda mateng pangbirei lupa lising amakak oiragasu mateng pangbirei ko adugumba mafam kya dai mateng pangbirapsu leiri adu mayamdasu haijarake aduga mafam dai phone tawraga video thagalo update piro hairpa mayam am lei pamung ima ibung ipa mayam ama adugi matangda ai video semnabo hotnajarake ado hojikse yamna nungaitaba haibu aigi meat ki problem su oiri meat ki problem se ama layang podo adoiduga complete oiba ngamdare aduna makha tana layang base thani hu matungda muka chatkadori aduga asigi nungaitaba tanja asida hairiba hojai gobipurgi prem kumar sing hairibasina yamu sithoidana comment tawrapodagi khara issue thoknare issue sigi matangda akoina compromise tawna loisanabagi loisanare haibaga chap manarabani magi nipaduna so ai che phare lale khole haina loisanarabani ba aduga magi nupiduna jamna level haigalaga yamna power haigalaga akoi yumda laki aima noi na yum masak khangda minate yum thangnaraga di laikai amadu oiradi mana yum aigi jum masak khangoidraba aine su magi yum masak khangineba mana akoi yumda laage doduna mana akoi yumda la thabak tawge thabak se aina tawdoira mana tawdoiraba aina mangonda kari haigiba lei magi nipada kari haigiba leigeba magi nipaduna migi matu masada soirakpadagi wari khudimakse thokpaneba ada ma noina case palaga khodi yengna leigadro kai ma ke case palaktana ma cross case ta kaino tawro waba ha ma cross case kai tawto no akhoi nipana moida chinthina akampet ngangobada adoiduga aigi ming palayena haidoira kari haidoina mama khatona ma lai mama from jeri khurumjari chino Mario Singha nene nawaya de harau thagachari yamna negative missing nazar changbagi changbidaba nene da kuina sangna samaki seba to wangam boidio thank you ichinaw mayam su sum haibiro bako mioi begi chinse yamna luye bako ifa phana leiba pham da su wahai wata da phajadragadi oi thabak to yanaba pusalakpa pham da su wahai wata da phajadradi yanaba pusalakpa pham da su pusalakpa ngamoyaba isam samna ngase ina mafam amada program amada meeting ama mayam samaj amada aina usithoi da wangang sa nganguraga bevhar kaiba wangang sa nganguraga thaksi kasi yawda wangang sa nganguraga di mifam da mapum phaga da ichinaw mayam mifam da mapum pharoeba mayam duna engonda dugi chapchaba cheirak dugi chapchaba dandi pirakaniaba aduna moina engonda yeknabagum khalami je kari ginaba kari nungai tabadagi moina adumaina engonda tawra inoba adune baina hangningi se aduga moina engonda lamchat naide aigi ichindina aigi ima mayamda comment noi loina adu male hareido akoina karam mafamda lamchat naidaba thabak chaluraba adu moi magi ni padana proof tawra piba taniaba ado mana paisa kyam paire ka hangaido madi paisa kyam paire ba ma karor kaya pairaga ki miki problem kari oidoino san kari bamna ai se retina problem oigadaba male somenda sabol sem athuba matamda ichelgi haksang phagatuna miyamgi seba tawba ngambobiro labna wising thagachari ado ai singa media da puthok sengdok hangadabani thagachari ibotomni singa media da sengdok alaktori bani punamak loi tawraktori bani ado kari hai nong nini si manung da yanare ko yanadragadi aisu flash taw surakane ba YouTube ta aisu flash taw thorakani masak tagi matawdagi magi ni pagi photo magi nupi gi photo loina social media aina mu flash taw thorakani ba hojikti ngairi ni ahanduna numini ni humni matam haigrabani na numini ni humni gi ai ahanduda hairamagi matungina ngairi ne ba aduga migi nupi ngangda adumaina ngangadi alikpida tha ahum sidi soidrabani tha ahum jel lei mathakta fine su leiribani fine leiribani aba ma karor ekhoi imagi ijat ma karor kya piraga hanjan ngamdoino aigi ijat se ma karor kya piraga adumaina wahai haribase moi karor kya piraga aigi ijat dabi piba ngamdoibano ai na nupi ijat dabi piba ngamdoibano aduga akhogi doctor nupi dudi madi wari su sanaro kesundu tawroi chap chaba court ta wari sanani na hai khare aba aduni ichinaw mayam aina ngasi live tharai bado ado mayam su sum khajitang khanda bira comment se tobiu ko migi nupi ngangla dmai hairodi kai oirakani amdo mayam ta comment tobira haibiro ne comment do ai haiba se ngamdreba mana hairei do kari no hairei do ai haiba ngamdreba chinsina kaino ngasi
ibung ipa mayam ama ichinaw mayam ama ima pabung mayam ama yengbanina ai adudo mayam yafamda warido kaino kamaina haidino haiba ngamdreba adu ama boisu magi ni paduna soirodi laluradi nupidu gaiga khangnadaba sante khangnaribneba ma iche kamai tawnai jano aidi khangaudarene boy nipaduna smai smai tawrasu iche akhoi amatanida asega jumthangnana leiribane khoi saunaba jade iche adu ngatang haibada loireba adudi haire somna social media du gyam pami bodo social media kai geno jam haire ine social media power kyam leiradana nang kyam phawba mino kai ma kyam phawba oire jano ba ha nayumda laga thabak tawba ngammi ka kai thabakna mana tawroduje akhoi jumda laga maundari kai maundari akhoi ne kasum tawroidra mana akhoi jumda laktoise aidi magi yum masak khangdraba Globally yengbada retina problem se yamna common oiba amani vision change tawba se common symptom ni kaya na se kainogi ai report ka do ai video da loi thagalake ba ko globally yengbada retina problem se yamna common oiba amani vision change tawba se common symptom ni khang ado khogi ado mit tugi anabadudi matang da soi video do sema ge ba ko hojikti mit an video do mayam pabung hoi de ima hoi mayam amana ngai ri bani ne ko adugi matang da sema ke ai se retina problem hoi ga da ba male aduga madurai gi sijo mayam kanna haina re huji ayurvedic ni madurai da yam phabane na yam kanna haina re mayam na madurai du su yeng ga na khalli aduga ichina mayam da haiji ga da badi donilar tubur thamjagy che nungaibo nungairi mayam punamak nungairi bo no khoi mayam di ibung ipa ichina mayam punamak ngasi aina ai kai gumam oire ai gi du phibam da oire haibada ko thopi rakna ibung ipa mayam ama leyaba iche gi tamakta akhoi leiren haiba mayam ama lei ima gi tamakta akhoi leire haiba mayam ama leyaba du haire ne ina hekta adu mi duna du tawre ne ina hekta haiga do natyaba ai su khangyaba aina adu haribada kari oigani abada ai su khangyaba soresam nursing iche karigumba aihakna khudong chaba matangda angamba mateng pangjage ai ahanba pirakhiba number do oigadra kanana harise soresam nursing ahamba number id kramano akoina 9706124664 aina pijariba number do adudo contact to biro aduga akupa maron sanagada bo oiragadi adugi matungda nomganu adugi matungda number amma pijarake ado mayamgi oinadi aina pijariba number se pibani 9706124664 haiba number siga pibani ai kharani adugi number do sum contact to biu aduga sum wari sanasi barunna hai mama udaba yamna kuireda yamna nungsiye thagachari noidi nungairibo kamai tawnarige adan mi usilaktabase yamna nungaite yamna pende video share to holo mi usilaktabase yamna nungaite aidi hujik tumina leiroyaba ai kanano ai moida masak khangangani aba ai mi ge famda su lanjaroi lan khiba leiraga su kari guma ina lalena khangba taragadi adoi lalena mi dugai mathau tade khuramdoineba ai lan khare ngak piu waina moindadi aina khuramo haibasu leiteba barun mama nungairiye ai manipura lae oh barun aina khangamani angai na mafaza khangi manipurda lae ai manipura lae fare ado mayam khanbiu hariba mi se lemna thasira mama su manipura leibro ai aidi manipurda handak lakte kharani leiraga lake anadi khalli khangdire matam koba laina kari sindoriba jang manipur cha pasim ni khani leiraga lake jenge si akhoigi sangai festival dwaida lake natraga ningon chakoba matam da lake na khalli kari oiba matam do yoraga khangani ado mayam chino mayam haibiro bako hairiba nupi se mase lemna thaba yabara mana dumaina mi ngonda phone tawraga ai bu phuna si lawai mana adusu kaino ai enaw nupi duna phone je tawre iche kamai tawnai no hange aina ko adugo mana hekta
ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤꯗꯒꯤ ꯍꯦꯜꯂꯦ ꯃꯥꯅ ꯃꯆꯤꯟꯒꯁꯦ ꯕ꯭ꯔꯦꯛ ꯅꯥꯏꯗꯦ ꯕꯗꯥ 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 ꯑꯩꯁꯦ ꯐꯅ ꯌꯥꯡꯅ ꯋꯥ ꯉꯥꯡꯕꯅꯤ ꯍꯥꯏꯕꯨ ꯃꯥꯅꯕꯨ ꯍꯦꯟꯅ ꯍꯦꯛꯇ ꯃꯥꯁꯦ ꯃꯑꯣꯡ ꯑꯃꯒꯤꯅꯤꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯁꯥꯖꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯊ ꯇꯥꯏꯀꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅꯤ ꯈꯜꯂꯦꯕ ꯑꯗꯨꯅ ꯏꯐ ꯐꯅ ꯂꯩꯕ ꯃꯐꯝꯗꯁꯨ ꯋꯥꯀꯥꯏ ꯉꯥꯡꯉꯨꯕꯗꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯦ ꯍꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒ ꯑꯩꯈꯣꯏꯒ ꯁꯥꯎꯅꯔꯨꯔꯒꯁꯨ ꯂꯣꯏꯁꯟꯅ ꯂꯣꯏꯔꯨꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯗꯥꯍꯤꯗꯒꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯗꯗꯅ ꯂꯩꯔꯕ ꯍꯧꯖꯤꯛ ꯀꯣꯔꯠ ꯌꯧꯅꯗꯣꯔꯦ ꯀꯣꯔꯠ ꯌꯧꯅꯗꯣꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯗꯥꯍꯤꯗꯩꯅꯣ ꯅꯨꯄꯤ ꯐꯠꯇꯕꯗꯒꯤꯅꯦꯕ ꯀꯣꯔꯠ ꯌꯧꯗꯣꯔꯤꯕꯁꯦ ꯑꯗꯣ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯈꯔꯅꯤꯁꯤꯒꯤ ꯃꯃꯥ ꯑꯩꯁꯨ ꯊꯥ ꯑꯃꯒꯤ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗ ꯄꯦꯔꯨꯗ ꯂꯩꯕꯗꯣ ꯇꯟꯖꯥꯅꯤꯌꯥꯗ ꯑꯣꯏꯅ ꯑꯃꯨꯛ ꯂꯣꯏꯗꯣꯔꯦ ꯐꯣꯔꯦꯟꯗ ꯂꯩꯕꯅꯤ ꯍꯣꯏ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯀꯩꯅꯣ ꯂꯩꯔꯛꯑꯣ ꯂꯩꯔꯛꯄꯔꯣ ꯑꯣ ꯈꯪꯉꯕꯣ ꯑꯗꯣ ꯐꯔꯦ ꯑꯩꯅ ꯃꯌꯥꯝ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤ ꯁꯤꯡꯍ ꯏꯅꯥꯎ ꯍꯣꯏꯒꯤ ꯅꯨꯄꯤꯗꯣ ꯏꯅꯥꯎꯒꯤ ꯅꯨꯄꯤꯗꯣ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯑꯗꯨꯅꯦ ꯄꯔꯥ ꯈꯔ ꯇꯝꯕꯤꯒꯦ ꯇꯨꯡꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯅꯕ ꯄꯔꯥ ꯈꯔ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅꯤ ꯃꯌꯥꯝꯗꯒꯤ ꯑꯩꯁꯨ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕ ꯑꯗꯨ ꯈꯤꯇꯪ ꯍꯪꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯏꯊꯟꯗꯒꯤ ꯃꯌꯥꯝꯒꯤ ꯀꯣꯛꯀꯗꯤ ꯃꯥꯟꯅꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗꯒꯤ ꯍꯪꯖꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯪꯒꯠꯅ ꯎꯁꯤꯠꯊꯑꯣꯏꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯛꯄ ꯍꯪꯒꯠꯅ ꯐꯨꯅꯁꯤ ꯍꯥꯏꯔꯛꯄ ꯅꯪ ꯁꯦꯟ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯀꯌꯥꯝ ꯐꯥꯎꯕꯅꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯅꯪ ꯀꯌꯥꯝ ꯐꯥꯎꯔꯒꯦ ꯀꯥꯏ ꯃꯥ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯀꯌꯥꯝ ꯂꯩꯔꯒꯦ ꯅꯪꯒꯤ ꯃꯤ ꯀꯌꯥꯝ ꯂꯩꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯗꯣꯀꯣ ꯉꯁꯤ ꯑꯩꯅ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯒ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯔꯣꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯣꯏ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯒꯅꯦꯕ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏꯕ ꯍꯧꯖꯤꯛ ꯑꯩ ꯃꯤꯒꯤ ꯏꯒꯣꯗ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯤ ꯑꯃꯒꯤ ꯏꯖꯠ ꯂꯣꯏꯁꯟꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯛꯏꯕꯗꯣ ꯑꯗꯨꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯆꯤꯟ ꯊꯤꯔꯒ ꯀꯃꯦꯟ ꯇꯧꯔꯛꯏꯕꯗꯣ ꯑꯗꯨ ꯌꯥꯕ꯭ꯔꯥꯕ ꯕꯔꯨꯟ ꯃꯃꯥꯒ ꯌꯥꯝ ꯅꯧꯅꯅꯤꯡꯉꯦ ꯕꯥꯔꯨꯟ ꯂꯥꯛꯑꯣ ꯀꯣꯏꯕ ꯍꯣꯖꯥꯏꯗ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯏꯚꯁꯦ ꯊꯥꯖꯔꯝꯃꯅꯤ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯛꯏꯕꯁꯤꯁꯨ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯣ ꯍꯥꯏꯅ ꯐꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯏ ꯐꯣꯟꯁꯦ ꯂꯣꯏꯅꯁꯨ ꯂꯧꯈꯠꯄ ꯉꯝꯗꯦꯀꯣ ꯐꯣꯟꯁꯦ ꯂꯣꯏꯅꯁꯨ ꯊꯧꯔꯝꯕꯝ ꯄꯨꯁꯄꯔꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯍꯣꯏ ꯑꯗꯣ ꯐꯣꯟꯗꯣ ꯂꯣꯏꯅꯁꯨ ꯂꯧꯈꯠꯄ ꯉꯝꯗꯦ ꯈꯔ ꯑꯃ ꯐꯣꯟ ꯂꯧꯈꯠꯍꯧꯗꯕ ꯀꯥꯡꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯋꯥꯔꯧꯕꯤꯒꯅꯨ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯂꯧꯈꯠꯆꯩ ꯑꯩꯅ ꯅꯦꯄꯥꯜꯗ ꯂꯩꯕ ꯃꯇꯝꯁꯨ ꯐꯣꯟ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯑꯥꯗ ꯂꯩꯕꯅꯤ ꯇꯥꯗꯦ ꯀꯩꯅꯣꯁꯨ ꯉꯁꯥꯏꯗꯣ ꯇꯧꯔꯤ ꯀꯔꯤ ꯍꯥꯏ ꯑꯥꯏ ꯑꯦꯁ ꯗꯤ ꯑꯩꯈꯣꯏꯅ ꯅꯦꯄꯥꯜꯒꯤ ꯃꯤꯁꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯨꯒꯗꯤ ꯂꯩꯇꯗꯦ ꯌꯥꯔꯦ ꯀꯩꯅꯣ ꯈꯔ ꯐꯪꯉꯤꯀꯣ ꯅꯦꯠ ꯈꯔ ꯐꯪꯉꯤ ꯑꯗꯨꯒꯩ ꯆꯪꯈ꯭ꯔꯒ ꯃꯅꯨꯡ ꯇꯥꯎꯟ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤ ꯅꯦꯠ ꯐꯪꯗꯦ ꯑꯗꯨꯒ ꯑꯥꯏ ꯑꯦꯁ ꯗꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯗꯨꯅ ꯌꯥꯗꯦꯕ ꯑꯗꯣ ꯗꯣꯅꯦꯁꯟ ꯈꯔ ꯀꯥꯞꯄꯤꯔꯛꯄꯁꯨ ꯂꯩ ꯑꯦꯗ꯭ꯔꯦꯁꯇꯤ ꯍꯥꯄꯛꯇꯔꯦ ꯗꯣꯅꯦꯁꯟ 500 ꯀꯥꯞꯄꯤꯔꯛꯄ 1000 ꯀꯥꯞꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯅꯪꯊꯣꯝꯕꯝ ꯃꯇꯦꯡ ꯕꯤꯀ꯭ꯔꯝꯖꯤꯠ ꯁꯤꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯏꯆꯦ ꯑꯃꯁꯨ ꯅꯥꯕ ꯂꯩꯕꯀꯣ ꯊꯨꯅ ꯐꯔꯣꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯐꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯖꯩ ꯑꯩ ꯐꯤꯜꯇꯔ ꯐꯤꯔꯥꯡꯒ ꯀꯌꯥꯝ ꯍꯥꯞꯇꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨ ꯁꯨꯝ ꯊꯥꯒꯠꯄꯤꯅꯤ ꯐꯤꯜꯇꯔ ꯐꯤꯔꯥꯡ ꯍꯥꯞꯆꯟꯅ ꯐꯖ ꯊꯣꯛꯍꯟꯕ ꯑꯗꯨꯒ ꯑꯝꯇ ꯇꯧꯗꯦ ꯁꯣꯔꯠꯀꯠ ꯑꯩ ꯂꯩꯕꯗꯣ ꯑꯩ ꯂꯩꯖꯔꯤꯕꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯗꯥꯏꯔꯦꯛ ꯎꯠꯄꯤꯅꯤ ꯐꯤꯜꯇꯔ ꯍꯥꯞꯆꯤꯜꯂꯒ ꯐꯖ ꯊꯣꯛꯍꯜꯂꯒ ꯑꯗꯨ ꯇꯧꯕꯒ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯂꯛꯏꯕꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯌꯥꯝ ꯃꯤ ꯎꯁꯤꯠꯇꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯈꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯆꯍꯤꯗꯁꯨ ꯑꯩꯅ ꯍꯜꯂꯤꯕ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅꯁꯨ ꯂꯥꯜꯂꯛꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯃꯥꯅ ꯋꯥ ꯉꯥꯡꯉꯛꯑꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯕ ꯊꯥꯔꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯃꯥꯅ ꯉꯥꯡꯉꯨꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯆꯩꯔꯥꯛꯇꯣ ꯆꯞ ꯆꯥꯅ ꯐꯪꯍꯟꯒꯅꯦꯕ ꯑꯁꯣꯛ ꯔꯤꯌꯦꯛꯁꯟ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯟꯅꯗꯕꯅ ꯐꯩ ꯈꯟꯅꯔꯣꯏ ꯈꯟꯅꯗꯣꯏ ꯅꯠꯇꯦ ꯑꯥꯏꯅ ꯊꯕꯛ ꯇꯧꯍꯟꯗꯦ ꯑꯩꯈꯣꯏ ꯀꯩ ꯈꯟꯅꯗꯣꯏꯅꯣ ꯈꯟꯅꯔꯣꯏ ꯑꯝꯇ ꯈꯟꯅꯔꯣꯏ
ngasi Bubbly mayamꯒꯤꯗꯃꯛ ꯊꯣꯛ ꯏꯅꯥꯎ ꯅꯨꯄꯤ ꯌꯥꯝꯅ ꯊꯨꯅ ꯐꯔꯒ ꯍꯜꯂꯛꯑꯣ ꯑꯩ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯨꯝꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯦꯄꯥꯜꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯈꯔ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯈꯔꯅ ꯐꯣꯟ ꯇꯧꯔ ꯍꯪꯉꯛꯄ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯤ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯣꯖꯥꯏ ꯒꯣꯕꯤꯟꯄꯨꯔꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯁꯤꯡꯍ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯀꯃꯦꯟ ꯇꯧꯔꯒ ꯂꯣꯟꯆꯣꯞ ꯐꯖꯕ ꯉꯥꯡꯉꯛꯄ ꯑꯗꯨꯒꯩꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯅꯗꯕ ꯑꯃ ꯇꯧꯔꯛꯏꯅꯦꯗꯤ ꯋꯥꯔꯤꯅꯤ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏꯅꯀꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯨꯡ 12 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯂꯥꯜꯂꯦꯅ ꯅꯪ ꯁꯦꯝꯗꯣꯔꯛꯑꯣ ꯍꯥꯏꯕ ꯃꯥ ꯁꯦꯝꯗꯣꯔꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯪꯒꯠꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯒ ꯉꯔꯪ ꯉꯔꯪ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯕꯨꯗꯤ ꯀꯣꯟꯅ ꯃꯥꯏ ꯅꯤꯄꯥꯗꯨꯅ ꯄꯣꯁꯇ ꯇꯧꯔꯒ ꯀꯃꯦꯟ ꯑꯃ ꯇꯧꯔ ꯊꯥꯒꯠꯂꯛꯏ ꯑꯥꯏ ꯑꯦꯄꯣꯂꯥꯏꯁ ꯇꯨ ꯑꯣꯜ ꯑꯣꯐ ꯌꯨ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯏ ꯃꯥ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤꯁꯤꯡꯗꯨꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯊꯥꯒꯠꯂꯛꯑꯦ ꯐꯔꯦ ꯑꯗꯨꯁꯨ ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯪꯒꯠꯅ ꯆꯦꯂꯦꯟꯖ ꯇꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯗ ꯐꯨꯅꯁꯤ ꯂꯥꯛꯑꯣ ꯅꯪ ꯀꯌꯥꯝ ꯄꯋꯥꯔ ꯄꯥꯏꯕꯅꯣ ꯅꯪ ꯀꯌꯥꯝ ꯐꯥꯎꯔꯒꯦ ꯃꯥ ꯀꯌꯥꯝ ꯐꯥꯎꯔꯒꯦꯕ ꯃꯋꯥꯒꯤ ꯏꯟꯀꯝ ꯆꯥꯔꯒ ꯃꯋꯥꯒꯤ ꯏꯟꯀꯝ ꯆꯥꯔꯒ ꯂꯩꯔꯤꯕ ꯃꯥ ꯀꯌꯥꯝ ꯐꯥꯎꯔꯒꯦꯕ ꯃꯥ ꯀꯌꯥꯝ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔꯅꯣꯕ ꯃꯥ ꯀꯅꯥ ꯑꯣꯏꯔꯤꯒꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯇꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯤꯄꯥꯅ ꯌꯥꯕꯗꯒꯤ ꯂꯣꯏ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯄꯥꯅ ꯌꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯏꯖꯥꯇꯤꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯏꯐꯨꯔꯨꯞꯀꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯤꯄꯥꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯣꯔꯤꯕꯅꯤ ꯀꯠꯊꯣꯛꯄ ꯉꯝꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯦꯅ ꯑꯩ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯅ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯅꯤꯄꯥꯅꯁꯨ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯅꯤꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯅꯁꯨ ꯅꯤꯄꯥꯗꯨꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯋꯥ ꯅꯋꯥꯏ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯗꯨꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯆꯠꯇꯣꯔꯤꯕꯅꯦꯕ ꯃꯥꯒꯤ ꯃꯐꯝ ꯌꯧꯅꯕ ꯁꯤꯌꯥꯔ ꯇꯧꯍꯜꯂꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔꯕꯨ ꯇꯧꯒꯦ ꯇꯧꯗꯣꯏꯅꯤ ꯑꯃꯗꯤ ꯑꯃꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥ ꯀꯌꯥꯝ ꯐꯥꯎꯕ ꯅꯨꯄꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯕꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯨꯕꯣꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯂꯧꯈꯤꯕꯅꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯉꯥꯏꯔꯒ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯌꯥꯅꯔꯒꯁꯨ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯁꯦꯟꯅꯕ ꯄꯨꯔꯛꯑꯦ ꯌꯥꯅꯔꯦꯁꯨ ꯈꯪꯍꯜꯂꯛꯀꯅꯤ ꯌꯥꯅꯗ꯭ꯔꯦꯗꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯅꯤꯄꯥꯗꯨꯒꯤ ꯐꯣꯇꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯪ ꯀꯌꯥꯝ ꯐꯥꯎꯔꯒꯦ ꯍꯥꯏꯕꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯋꯥꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯎꯠꯀꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯉꯥꯎꯕꯤꯅꯤ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯅ ꯇꯩꯅꯕ ꯑꯣꯏꯗ ꯄꯥꯗꯕ ꯑꯃꯠꯇ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯃꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯩꯔꯝꯃꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯛꯅꯕꯒꯨꯝ ꯈꯟꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯁꯨ ꯈꯜꯂꯨꯗꯦꯕ ꯀꯃꯤꯅꯤꯔꯣ ꯃꯌꯥꯝ ꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯝꯃꯤꯁꯦꯀꯣ ꯑꯩ ꯈꯔꯅꯤꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯐꯝ ꯃꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯔꯛꯄꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯗꯤ ꯑꯩ ꯁꯨꯝ ꯌꯥꯡꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯚꯁꯦ ꯊꯥꯖꯔꯝꯃꯅꯤ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡꯗꯒꯤ ꯄꯥꯕꯨꯡ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯃꯐꯝ ꯀꯌꯥꯗꯒꯤ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯀꯁꯥꯔꯗꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏ ꯅꯟꯗꯄꯨꯔꯗꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯂꯩ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏꯀꯣ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯀꯁꯥꯔ ꯂꯈꯤꯄꯨꯔꯗꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯏꯁꯨ ꯑꯃ ꯊꯣꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯔꯤ ꯑꯦꯃꯣꯝ ꯆꯦꯅꯦꯜꯅ ꯍꯥꯏꯖꯒꯗꯕꯗꯤ ꯅꯣꯡ ꯅꯤꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯁꯤ ꯄꯥꯔꯤ ꯑꯦꯃꯣꯝ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯏꯕ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯞꯄꯣꯔꯠꯇꯒꯤꯅꯤꯀோ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯝꯈꯤꯔꯣꯏ ꯇꯁꯦꯡꯃꯛꯅ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯔꯣꯏ ꯍꯥꯏꯅ ꯑꯩ ꯈꯟꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯈꯪꯗꯦ ꯅꯤꯄꯥ ꯈꯪꯗꯦ ꯅꯤꯄꯥ ꯀꯥꯏꯅꯕ ꯅꯨꯄꯤ ꯀꯥꯏꯅꯕ ꯑꯗꯨꯗꯒꯤ
mi oibas leibako adumaina aisu video semo rai lerambadagi ngarang hairiba nupi duna kapi hairiba nupi do kapi budi kapi haididi kai haini ko kapi hairiba nupi do adu duna ngonda social media da yam ngawba noi social media yam pa manoi adwai torpadagi hai adu oregadi social media jai tokpa yadena ma onde singna boy no social media jai thado roeba ai video semo roige khanna leijarambane ba video semo roi video je tokthogage isa ka keno to basiga aina sem video je pairu bagi video semo bagi ngasi isini naw ibung ipa me ama khangna na leirakpadagi aise ngasi aina youtube ama pairadi 100k yobase khwaidagi choba pandamni ko 100k su lale yareda ai sum hojik manipur gi irang su khara nemdharabani loisalage youtube pase changaroigi da khanna leirubana bye bye मैम लोइसनजरगे मैम पुनमक लाइबसिदा लाक्पिरमबगी तमकता हानि हाइतना थागतचरी ओके न